Mabu Kurumzari Adom Yang Basi Impact News ni ay MOMOKA SALAM na Hauzipungza si Fauvugi Maruiba Pausing Miam de Pizari. Manipur University ki Department of Mathematics na sinduna National Mathematics Day ki thauram ngasi pangthokre recent trend in mathematics haiba thimda numit nini chupna chathagadaba National Conference amasu ngasi dagi hodokre Manipur University ki VC Court Hall da pangthokpa National Mathematics Day amadi National Conference hodokpa ki thauram aduda Jamia Millia Islamia New Delhi ki Professor Susan G. Ghosh Indian Institute of Technology Guwahati ki Professor Swarup Nandan Bora, University of Delhi ki Professor Tarun Kumar Das, Manipur University ki Department of Mathematics ki Head Professor K. Binod Mangang Yauna, Tongan ba Institute amadi University Singh dagi lakpa Resource Person, Delegate Singh amadi Mahairoi Kayana Sarukyaki. National Mathematics Day amadi National Conference hodokpagi thauram aduga mari lainana Organizing Committee ki Convener Professor T. Ibungo Chauvana hai ngasi Manipur University na National Mathematics Day haina palan tauriba asi maruoina laibak asi khakta natana malem gi oina masak khangnaraba India gi legendary mathematician Srinivasa Ramanujan gi mapok numit ningsing palan oina pangthopani thauram palan asiga mari lainana Manipur University ke Mathematics Department na sinduna Trend in Mathematics haiba thimda National Conference ama pangthoktuna India gi tongan ba University Institute singi masak naiba oza Professor singa lamdam asigi mahairoi singa unabagi amadi wakal share taunabagi tanja ama pibani Manipur University ke Mathematics Department asi haukiba chahi khara asida masak naiba PhD amadi research scholar kaya puthokpa ngamduna khumang chauna chauksinba ngamle haina Professor Ibungo Chaubana thamlakli तना खोगी लाइव एक्सपर्ट में श्रीनिवास रामानुजी सेमिनार सिम्बजी मुकिनतना खोगी लाइव एक्सपर्ट में इंटरेक्ट तौरगा अदिगी खोगी नॉलेज सी हॉरिजॉन्टली वर्टिकली एक्सपांड तब ngongone naina so in taji maramdi लाइव वजा सिंग यामना वर्ल्ड रिनोन नाक्तनी अदुगा वजा सिंगसु मणिपुर gi lakpa छात्र सिंग मैरो सिंग यामने होनबा याम कल्ली लाओ रिसर्च तौमिना जी खोलजी हाना मसी अपॉर्चुनिटी मा फंगगने मणिपुर की यूनिवर्सिटी की मैथमेटिक्स टेंजी हबजी याम साथिना अंग इम्प्रूव तौरें खले मरमदी हदकी PhD लबो मतमदा जियारेट नेट दुगा PhD ओमली है रिजिस्ट्रेशन रूल अहम खाइदोकपसिदा डिपार्टमेंट की हतक चेगी लबो मतमदा मी ट्राइम्पान ला आइबदी कैंडिडेट एलिजिबल जे अदुना अतोप डिपार्टमेंट गिदी सुददना सातसे हम वाब कंडीशन लेरकान मैथमेटिक्स डिपार्टमेंट गिदी हेन लाख ट्रेलम द लाई Miam dagi Senkai Sathavada Chenavani Haiba Koireng na Luchingba UNLF ke active cadre ama security force ke kangbu amana fare hairi Mioy adu Imphal West District ke Singzamai Police Station na Konba Lilong Bridge dagi Farbani hairi Farba Mioy adu di Imphal East District ke Kongba Khetri Laikai dagi Konsum Romes Mitei Chahi Nifuga Marini Mioy asi dagi mobile handset ani wallet ama Aadhaar card ama di Makhong Mari Panba gari amasu fagat pangamle hairi Amuko Yukovit ki masaloi shangama oiriba All Kwakta Youth Development Organization AKYVO gi Marirak Suba Foundation de Multipurpose Community Hall Kwakta Bazar da pangthokre thauram aduda Kathokpaga loinana mathauta ruiba Bisnupur District ki tongan ba media house singi paumi sing CSO Luchingba singda nat ki lengyan yanduna ikai khumna ba utki loinana Kwakta Sericulture Training Institute ta laiba ahal oirabi ima singda ningtham khudolsu piki CSO Luchingba singna shu AKYVO amadi masiga chatminariba lub singna kunai asigi damak lauriba thaudang singthaki Matang swais the break am lauzage break ki matung da Manipur amadi malem gi tongan ba I pausing puduna lakchege Impact News pu mityeng taduna lebiu Sangai tutorial Kwakathel ki class 10 ki revision course lakliba December taraga mathoi de ki class hauzaragani class 9 amasung 10 ki foundation course ki na lakliba January manga de ki class hauzaragani akupa marol ki dama Sangai tutorial natraga Sangai hostel Kwakathel ningthem kol da lakpiraga akupa marol tanabiu Slopeland College of Teachers Education की Master of Education M.Ed की दमाग लाकलिबा सेशन 2025-26 की एडमिशन तौननब की दमाग अकक नव सीट खरगी खुदोंग जाबा पिजरी खुदोंग जाबा सी लौवी होनब की दमाग मखाद पिजरीबा कांटेक्ट नंबर 9615965922 नत्रगा एखुगी ईमेल slopelandcollege@gmail.com दा कांटेक्ट तौबियु
mayambo amuka na taram na oksari bulletin asige makata ba pau miyam de pizori Pasuram Thingnamgi Toigarna Hyderabad International Short Film Festival HIHFF ki Best Short Film of the Year 2025 ki first runner up tarakli Hyderabad International Short Film Festival haukiba December taraga mapandagi kunga mathoi fawwa Hyderabad ki Prasan Multiplex ta chatharakibani Festival asigi damak punna film chatret ka manga thagalakibagi manungda film humpu khangatuna festival asigi manung channa screening tawkibani Parshuram Thingnam na ijaba amadi direction piba toigan hairiba short film asi conflict na sohalaba mafam amagi karishu khangjadriba angang amagi warida yumfam oiba short film ni Hauzik Sanabagi Pauda East Bengal FC na SAF Women's Club Championship 2025 ki winner oikre Nepal gi Kathmandu da laiva Dasarat Stadium da sana kiba match aduda East Bengal FC na Yumbu Nepal bu Panjil ahum sinoda maithiba piki panbayavadi East Bengal na international tournament amagi winner oiba ngamba India gi ahanba Women's Club oiri United Arab Emirates UAE the Chathariba Men's Under-19 Asia Cup Cricket ki winner Pakistan na oikre championship asigi ngarang Dubai gi ICC Academy Ground sanakiba final match ta Pakistan na India bu run chamaga marfudra mathoida maithi bepiduna trophy asi laukibani match adu da Pakistan na hana batting tawduna apiba over yankhai da wicket nipan turaga run chahum nifutaret lauduna pandam thamki madugi paukhumda Indiana over kuntaruka ball ani da wicket loina turaga run chamaga yankhai tarukak lauba ngamduna Pakistan ki makuta maithi haukibani Matang swai sida bulletin na silo sinjare Manipur amasung malem gi tongan ba mafam sing da thokliba ipaw sing gi dama Impact News pu miteng taduna leibiu